ꯑꯩꯈꯣꯏꯅ ꯀꯥꯈꯠꯂꯤꯁꯤꯕꯨ ꯆꯨꯝꯗꯤ ꯆꯨꯝꯃꯦꯀꯣ? ꯆꯨꯝꯃꯦ ꯑꯁꯤ ꯃꯊꯛꯁꯤꯗ ꯑꯣꯏꯔꯝꯅꯤ. ꯉꯥꯏꯈꯣ, ꯅꯪ ꯆꯦ ꯆꯥꯡꯒꯗꯤ ꯂꯣꯏ ꯁꯨꯔꯦꯀꯣ? ꯁꯨꯔꯦ. ꯗꯣꯀꯨꯃꯦꯟ ꯀꯩꯀꯥ ꯂꯣꯏ ꯌꯥꯎꯔꯦ? ꯌꯥꯎꯔꯦ. ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯊꯕꯛꯁꯤꯗꯅꯦ ꯃꯥꯏ ꯍꯦꯛ ꯄꯥꯛꯇꯕꯗ ꯆꯍꯤ 2 ꯑꯍꯨꯝ ꯍꯦꯛ ꯍꯧꯒꯠꯄ ꯉꯝꯃꯣꯏꯗꯣꯏꯅꯤ. ꯍꯣꯏ ꯆꯨꯝꯃꯦ. ꯑꯩꯈꯣꯏꯒꯤ ꯐꯖꯗꯕ ꯀꯩꯀꯥ ꯑꯃꯇ ꯎꯠꯄ ꯌꯥꯕ ꯅꯠꯇꯦ. ꯅꯪ ꯚꯥꯞ ꯇꯥꯔꯦꯀꯣ? ꯂꯥꯛꯑꯣ. ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯍꯣꯏ ꯌꯥꯗꯕꯅꯤꯀꯣ. ꯁꯤꯃꯗꯤ ꯁꯨꯡꯁꯣꯏ ꯐꯖꯅ ꯁꯣꯏꯍꯟ ꯆꯦꯛꯁꯤꯟꯅ ꯌꯥꯗꯕꯅꯤ. ꯇꯧꯁꯤ. ꯍꯦꯅꯥ ꯅꯠꯇ꯭ꯔꯣ? ꯍꯦꯅꯥ ꯍꯥꯏꯗꯤ? ꯑꯁ, ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯇꯣꯞꯄꯔꯗꯣ. ꯑꯣ, ꯈꯪꯉꯦ. ꯅꯤꯡꯁꯤꯡꯉꯦ. ꯀꯩꯅꯣ, ꯍꯦꯅꯥ ꯅꯪ ꯁꯤꯗ ꯋꯥꯏ ꯁꯤꯠꯄꯩ ꯂꯩꯔꯕꯣ? ꯇꯣꯂꯣꯞꯄꯨ ꯀꯌꯥ ꯐꯪꯖꯒꯦ? ꯍꯥꯏꯒꯨꯝꯅ ꯀꯌꯥꯕꯨ ꯐꯪꯉꯝꯗꯣꯏꯅꯣ? ꯈꯪꯗꯦ. ꯑꯗꯣ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯀꯝꯄꯦꯅꯤꯒꯤ ꯃꯄꯨꯗꯣ ꯎꯅꯗꯣꯏꯅꯦ. ꯀꯩꯒꯨꯝꯕ ꯁꯤ ꯊꯕꯛꯁꯤꯅ ꯃꯥꯏ ꯄꯥꯛꯇꯥꯗꯤꯅꯦ, ꯂꯥꯛꯄꯩꯁꯨ ꯍꯥꯞꯄꯤꯒꯦ. ꯌꯥꯏ, ꯑꯗꯨ ꯍꯥꯞꯄꯤꯕ ꯌꯥꯏ. ꯀꯩꯅꯣ, ꯅꯣꯏꯅ ꯉꯁꯤ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯕꯁꯤꯗ ꯍꯔꯥꯎ ꯀꯧꯅꯒꯗ꯭ꯔꯥꯒ ꯑꯗꯨꯝ ꯎꯁꯤꯠꯇꯤꯗꯣ ꯀꯩꯒꯤꯅꯣ? ꯀꯩꯅꯣꯍꯦ, ꯅꯪꯉꯣꯟꯗꯕꯨ ꯎꯁꯤꯠꯄ ꯎꯁꯤꯠꯇꯕ ꯈꯔ ꯍꯥꯏꯕꯤꯔꯤꯗꯣ ꯐꯔꯕꯅꯦ. ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯗꯕꯅꯤꯀꯣ. ꯋꯥꯇꯣꯟꯅ ꯋꯥꯡꯉꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯛꯏ ꯍꯥꯏꯕꯗꯣ ꯈꯪꯉꯨ. ꯋꯥ ꯍꯧꯗ꯭ꯔꯦ. ꯀꯥꯏꯗꯤ ꯀ꯭ꯋꯥꯛꯅꯣ? ꯀ꯭ꯋꯥꯛꯀ ꯄꯥꯏꯗ꯭ꯔꯦ. ꯅꯠꯇ꯭ꯔꯥ? ꯃꯇꯝ ꯃꯥꯡꯅꯕ ꯂꯥꯎꯁꯦ, ꯀꯥꯈꯠꯂꯁꯤ. ꯄꯨꯡꯁꯤꯕꯨ ꯑꯥ ꯌꯧꯔꯤꯅꯤ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯑꯁ, ꯊꯦꯡꯖꯜꯂꯦ. ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯑꯩꯈꯣꯏꯅ ꯉꯥꯏꯗꯣꯏꯁꯤꯕꯣ? ꯑꯩꯈꯣꯏꯅꯤꯒꯤꯗꯣ ꯂꯣꯏ ꯁꯨꯔꯦꯀꯣ? ꯁꯤꯅꯕꯨ ꯃꯥꯏ ꯄꯥꯛꯑꯗꯤ ꯏꯕꯥꯅꯤꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄꯗꯣ ꯑꯣꯏꯗꯣꯏꯅꯤ. ꯃꯦꯝꯅ ꯆꯪꯉꯛꯅꯕ ꯍꯥꯏꯔꯛꯑꯦ. ꯆꯪꯁꯤ ꯂꯥꯛꯑꯣ. May I come in, ma'am? ꯆꯪꯉꯣ. Sorry na. ꯁꯨꯔꯦ. ꯃꯦꯝ, ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟꯁꯦ ꯂꯦꯞꯇꯣꯞꯇ ꯑꯣꯏꯅ ꯄꯨꯖꯔꯦ, ꯑꯝꯇ ꯌꯦꯡꯕꯤꯌꯨꯕ. ꯀꯩꯅꯣ ꯀꯣꯛꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯇꯧꯋꯦ. ꯏꯟꯗꯤꯔꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯁꯦ ꯇꯞꯅ ꯍꯧꯒꯠꯂꯨꯁꯦ, ꯁꯣꯛꯀꯅꯤꯁꯦ. ꯇꯞꯅ ꯍꯧꯒꯠ. ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯅꯪꯕꯨ? ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪ ꯅꯁꯥ ꯉꯝꯗ꯭ꯔꯗꯤ ꯑꯥꯗ ꯆꯠꯂ ꯄꯣꯊꯥꯔꯁꯨ ꯌꯥꯗ꯭ꯔꯣ? ꯁꯦ ꯐꯤꯒꯁꯦ ꯄꯤꯔꯝꯃꯨꯁꯦ. ꯅꯪꯁꯦ ꯑꯥ ꯔꯨꯝꯗ ꯆꯪꯉ ꯄꯣꯊꯥꯔꯨꯁꯨꯁꯦ. ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨꯀꯣ. ꯑꯁ, Hena nandi sida kamaina? ꯀꯝꯄꯅꯤꯁꯤꯒꯤ ꯃꯄꯨꯅ ꯁꯤꯗ ꯐꯝꯗꯅ ꯀꯅꯥꯅ ꯐꯝꯗꯣꯔꯤꯒꯦ? Hena, ma'am, akhoi ningsai haibado yam serious oina lobbinuko. Akhoi masenena sum haibaneba. ꯋꯥꯔꯧꯕꯤꯅꯨꯀꯣ ꯃꯦꯝ, ꯉꯁꯥꯏꯒꯤꯗꯣ. ꯑꯩ ꯑꯗꯨꯒꯤ ꯃꯔꯝꯗꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ. ꯅꯣꯏꯅꯤꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜꯗꯣ ꯌꯥꯝ ꯐꯖꯩ. ꯑꯩ ꯁꯥꯏꯟ ꯇꯧꯒꯦꯅꯁꯨ ꯈꯜꯂꯝꯕꯅꯦ. ꯉꯁꯥꯏ ꯅꯣꯏꯅꯤꯒꯤ ꯑꯁꯦꯡꯕ ꯀꯦꯔꯦꯛꯇꯔꯗꯣ ꯑꯩꯅ ꯎꯔꯕꯅꯤꯅ ꯑꯩ ꯑꯗꯨꯗꯣ ꯁꯥꯏꯟ ꯇꯧꯕ ꯉꯝꯃꯔꯣꯏ. ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯌꯥꯝꯅ ꯊꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯄꯤꯈꯤꯕ ꯌꯥꯔꯅꯤ. ꯃꯦꯛꯁ! Yes, ma'am.